ꯆꯣ ꯊꯣꯏꯕꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯨ ꯍꯣꯏꯅꯤꯅꯦ ꯅꯨꯡꯁꯤꯅ ꯀꯥꯗ ꯆꯪꯂꯛꯄꯗ ꯖꯨꯡꯀꯣꯛꯇꯨ ꯐꯃꯨꯡꯗ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯆꯪꯂꯛꯄ ꯎꯕꯗ ꯃꯦꯠꯂꯝꯕ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯒ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯅꯪ ꯆꯠꯂꯅꯤꯀꯣ ꯗꯗꯥ ꯑꯩ ꯆꯧꯈꯤꯒꯦ ꯑꯩ ꯅꯪꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯕ ꯂꯥꯛꯀꯅꯤ ꯅꯪ ꯗꯗꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯨꯀꯣ ꯅꯨꯡꯁꯤ ꯖꯨꯡꯀꯣꯛꯀꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯝꯃꯤ ꯖꯨꯡꯀꯣꯛ ꯅꯣꯛꯃꯤ ꯍꯧꯒꯠꯄꯤ ꯅꯨꯡꯁꯤ ꯃꯄꯤ ꯇꯥꯅ ꯗꯗꯥ ꯅꯪ ꯉꯥꯎꯁꯤꯟꯅꯅꯨꯀꯣ ꯍꯦ ꯑꯉꯥꯎꯕꯤ ꯀꯔꯤ ꯀꯞꯄꯤꯅꯣ ꯀꯞꯀꯅꯣ ꯑꯩ ꯅꯪꯅ ꯌꯥꯗꯕ ꯑꯝꯇ ꯇꯧꯔꯤꯌꯦ ꯑꯩꯕꯨ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯈꯣꯀꯣ ꯖꯨꯡꯀꯣꯛ ꯄ꯭ꯔꯁꯇꯒꯤ 2,000 ꯂꯧꯊꯣꯛꯂꯒ ꯄꯤ ꯁꯦ ꯄꯥꯏꯁꯤꯟꯈꯣ ꯅꯨꯡꯁꯤ ꯇꯞꯅ ꯂꯧꯏ ꯖꯨꯡꯀꯣꯛꯅ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ ꯕꯦꯝ ꯅꯪ ꯗꯗꯥꯕꯨꯗꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯊꯥꯗꯣꯛꯏ ꯑꯩ ꯗꯗꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯑꯗꯨꯗꯤ ꯑꯝꯇ ꯅꯨꯡꯁꯤ ꯅꯣꯡꯃꯤ ꯆꯪꯂꯛꯇꯨꯅ ꯖꯨꯡꯀꯣꯛꯀꯤ ꯃꯃꯥꯏꯗ ꯃꯥꯒꯤ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯊꯦꯡꯏ ꯖꯨꯡꯀꯣꯛ ꯇꯞꯅ ꯅꯨꯡꯁꯤꯕꯨ ꯀꯣꯟꯁꯤꯟꯕꯤ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥꯒ ꯉꯥꯡꯅꯗꯦ ꯖꯨꯡꯀꯣꯛꯀꯤ ꯃꯊꯥꯗꯒꯤ ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯗꯗꯥ ꯃꯄꯥꯟꯗ ꯃꯤꯅ ꯉꯥꯏꯔꯝꯃꯅꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯂꯒꯦ ꯅꯨꯡꯁꯤ ꯑꯃꯨꯛꯇꯪ ꯃꯥꯒꯤ ꯗꯗꯥꯕꯨ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈꯤ ꯅꯨꯄꯤ ꯊꯤꯟꯕ ꯂꯥꯛꯑꯝꯕ ꯃꯤ ꯄꯨꯝꯕ ꯆꯠꯈ꯭ꯔꯦ ꯊꯕꯥ ꯆꯪꯉꯛꯇꯨꯅ ꯕꯦꯝ ꯏꯅꯝꯃ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯅꯝꯃ ꯑꯅꯤꯗꯨ ꯂꯥꯛꯃꯤꯟꯅꯗꯨꯅ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯔꯤꯆꯥꯠꯅ ꯕꯦꯝ ꯀꯩꯗꯧꯔꯦ ꯆꯥꯛꯇꯨ ꯆꯥꯗ꯭ꯔꯗꯤ ꯇꯥꯆꯧ ꯑꯩꯗꯨ ꯆꯥꯅꯤꯡꯗ꯭ꯔꯕ ꯑꯥꯗ ꯆꯥꯔꯛꯄꯒꯤ ꯔꯤꯆꯥꯠꯇꯨ ꯃꯆꯟꯗ ꯌꯦꯡꯂꯒ ꯕꯦꯝ ꯅꯨꯡꯁꯤꯗꯨ ꯀꯞꯅꯤꯡꯕꯗꯨ ꯐꯥꯖꯤꯜꯂꯒ ꯇꯥꯆꯧ ꯅꯪ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯦꯀꯣ ꯅꯨꯡꯁꯤ ꯀꯞꯂꯒ ꯌꯦꯡꯂꯛꯏ ꯌꯨꯝꯗꯨꯗ ꯂꯩꯔꯒ ꯃꯤꯒꯤ ꯃꯤꯠ ꯅꯥꯅꯕ ꯊꯕꯛ ꯇꯧꯒꯅꯨ ꯃꯤꯅ ꯈꯤꯇꯗ ꯋꯥ ꯉꯥꯡꯍꯟꯒꯅꯨ ꯅꯀꯨꯗꯨꯗꯤ ꯌꯥꯝ ꯐꯕ ꯃꯥꯜꯂꯤ ꯅꯪꯕꯨꯁꯨ ꯃꯈꯣꯏꯅ ꯌꯥꯝ ꯄꯥꯝꯖꯩ ꯃꯈꯣꯏꯅ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯣꯏꯒꯤ ꯃꯊꯛ ꯀꯥꯗꯨꯅ ꯆꯠꯄꯗꯤ ꯌꯥꯗꯦ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕ ꯁꯥꯎꯅ ꯀꯔꯤ ꯅꯨꯡꯁꯤ ꯆꯦꯜꯂꯕ ꯑꯗꯨꯁꯨ ꯖꯨꯡꯀꯣꯛꯇ ꯅꯨꯄꯥꯗꯨ ꯀꯤꯅ ꯅꯣꯟꯊꯗꯨꯅ ꯂꯩ ꯊꯣꯏꯕꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯑꯗꯨ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯏꯅ ꯅꯠꯇ꯭ꯔꯣ ꯅꯨꯄꯥꯗꯨꯗ ꯅꯣꯡꯃꯩꯅ ꯅꯝꯃꯤ ꯅꯨꯄꯥꯗꯨ ꯀꯤꯅ ꯀꯀꯥ ꯅꯈꯣꯏꯗ ꯅꯨꯡꯁꯤꯕꯨ ꯄꯣꯔꯛꯎ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯥꯗꯨ ꯀꯤꯕ ꯍꯦꯟꯃꯟꯕꯅ ꯋꯥ ꯑꯃꯠꯇ ꯐꯥꯎ ꯉꯥꯡꯗ꯭ꯔꯦ ꯊꯣꯏꯕ ꯅꯨꯄꯥꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯃꯀꯣꯛꯇ ꯅꯣꯡꯃꯩꯗꯨꯅ ꯀꯥꯞꯄꯤ ꯈꯨꯗꯛꯇ ꯅꯨꯄꯥꯗꯨ ꯂꯩꯃꯥꯏꯊꯛꯇ ꯇꯥꯈꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯍꯥꯠꯇꯣꯛꯈꯤ ꯑꯗꯨꯛ ꯀꯤꯅ ꯂꯩꯖꯔꯝꯕ ꯅꯨꯄꯥꯗꯨꯕꯨ ꯊꯣꯏꯕ ꯁꯥꯎꯅ ꯅꯨꯡꯁꯤꯗꯤ ꯑꯩꯒꯤ ꯐꯅ ꯆꯦꯜꯂꯁꯨ ꯃꯥꯅ ꯂꯨꯍꯣꯡꯈ꯭ꯔꯁꯨ ꯅꯨꯡꯁꯤꯗꯤ ꯑꯩꯒꯤ ꯊꯣꯏꯕꯒꯤ ꯊꯣꯏꯕꯗꯨ ꯑꯃꯨꯛ ꯈꯥꯛ ꯅꯣꯛꯂꯛꯏ ꯑꯃꯨꯛ ꯁꯥꯎꯅ ꯖꯨꯡꯀꯣꯛ ꯊꯣꯏꯕꯗ ꯍꯟꯖꯤꯟ ꯆꯤꯡꯅꯔꯕ ꯊꯣꯏꯕꯗ ꯆꯤꯡꯅꯔꯕꯗꯤ ꯄꯣꯂꯣꯏꯗ ꯀꯩ ꯐꯪꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗꯕꯒꯁꯨ ꯁꯥꯏ ꯑꯗꯥꯏꯗ ꯂꯩꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯁꯥꯎꯅ ꯊꯨꯒꯥꯏꯕ ꯍꯧꯔꯛꯏ ꯊꯣꯏꯕ ꯑꯉꯥꯎꯕ ꯑꯣꯜꯂꯤ ꯃꯥ ꯃꯤꯀꯨꯞꯁꯤꯗ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯁꯣꯗꯨ ꯇꯥꯞ ꯄꯥꯏꯔꯗꯨꯅ ꯊꯣꯔꯛꯇꯨꯅ ꯒꯦꯔꯦꯖꯇ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤ ꯑꯁꯣꯝꯗꯅ ꯅꯨꯄꯤꯗꯨ ꯇꯨꯝꯕ ꯆꯪꯂꯛꯄꯅꯤ
ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯉꯛꯑꯝꯃꯤ. ꯗꯗꯥ ꯀꯣꯂꯤꯡ. ꯅꯨꯡꯁꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ. ꯗꯗꯥ. ꯖꯨꯡꯀꯣꯛꯅ. ꯀꯩꯗꯧꯔꯤꯒꯦ? ꯐꯤ ꯁꯥꯏꯔꯣ? ꯁꯥꯗꯦ ꯉꯁꯤꯗꯤ, ꯁꯥꯔꯣꯏꯒꯦ. ꯑꯣ, ꯆꯥꯛꯇꯤ ꯆꯥꯔꯕꯣ? ꯆꯥꯕ ꯂꯣꯏꯗ ꯉꯥꯏꯔꯤ. ꯑꯦ, ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯆꯥꯈꯤꯗꯥꯏꯅꯦ? ꯄꯨꯛ ꯊꯟꯗ꯭ꯔꯕꯣ? ꯑꯗꯨꯒꯤ ꯅꯠꯇꯦ, ꯇꯥꯆꯧꯅ ꯅꯨꯡꯉꯥꯏꯔꯣꯏꯅ ꯆꯥꯕꯅꯦ. ꯐꯔꯦꯁꯦ ꯐꯔꯦꯁꯦ. ꯑꯗꯣ ꯐꯝꯗꯤ ꯊꯥꯔꯕꯣ? ꯊꯥꯔꯤ. ꯊꯥꯔꯣ ꯊꯥꯔꯣ, ꯉꯥꯏꯔꯒꯦ. ꯅꯨꯡꯁꯤ ꯐꯝꯗꯨ ꯊꯥꯕ ꯂꯣꯏꯔꯦ. ꯐꯃꯨꯡꯗ ꯀꯥꯡꯈꯠꯂꯤ. ꯕ꯭ꯂꯥꯡꯀꯦꯠ ꯃꯆꯥꯗꯨ ꯆꯤꯡꯈꯠꯇꯨꯅ ꯁꯨꯞꯄꯤ. ꯅꯨꯡꯁꯤ ꯇꯞꯅ. ꯗꯗꯥ. ꯂꯣꯏꯔꯕꯣ? ꯖꯨꯡꯀꯣꯛ ꯇꯞꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ. ꯕꯦꯕ, ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯗꯗꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯣꯏꯅꯣ? ꯅꯨꯡꯁꯤ ꯅꯣꯛꯇꯨꯅ. ꯑꯁꯤꯕꯨ ꯋꯥꯅꯤꯅ. ꯑꯁꯦꯡꯕꯅꯤ, ꯅꯪꯅ ꯗꯗꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯃꯤꯀꯨꯞꯇꯣ ꯗꯗꯥ ꯉꯥꯏꯕꯗ ꯋꯥꯔꯤ. ꯅꯪꯕꯨ ꯏꯅꯥꯛꯇ ꯑꯗꯨꯝ ꯊꯝꯅꯤꯡꯉꯤ. ꯗꯗꯥ, ꯗꯗꯥꯅ ꯄꯥꯝꯂꯤꯕ ꯄꯣꯠꯇꯣ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯈꯨꯗꯛꯇ ꯐꯪꯂꯕꯗꯤ ꯄꯣꯠꯇꯨꯒꯤ ꯃꯃꯜ ꯂꯩꯔꯛꯑꯣꯏ. ꯑꯗꯨꯝꯅ ꯗꯗꯥꯒꯤ ꯅꯥꯛꯇ ꯑꯩꯕꯨ ꯊꯝꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯈꯨꯗꯛꯇ ꯗꯗꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯗꯤ ꯑꯩꯕꯨ ꯃꯃꯜ ꯂꯩꯔꯛꯑꯣꯏ. ꯉꯥꯏꯕꯗ ꯀꯜꯂꯣ. ꯉꯥꯏꯕꯨ ꯉꯥꯏꯔꯕ ꯐꯪꯒꯅꯤ ꯁꯣꯏꯗꯅ. ꯖꯨꯡꯀꯣꯛ ꯅꯣꯛꯐꯦꯠ ꯇꯧꯅ. ꯉꯥꯏꯒꯅꯤ, ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯕꯁꯨ. ꯗꯗꯥ, ꯅꯪꯁꯦ ꯑꯉꯥꯡꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ. ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝ ꯍꯩ. ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯇꯝꯕꯤꯌꯨꯗꯅ. ꯇꯝꯕꯤꯗꯣꯏꯅꯦ. ꯑꯩꯅꯁꯨ ꯇꯝꯕꯤꯅꯤꯗ. ꯀꯩꯅꯣ ꯗꯗꯥꯅ ꯇꯝꯕꯤꯗꯣꯏꯁꯤꯕꯣ? ꯃꯤ ꯀꯃꯥꯏꯅ ꯎꯁꯤꯠꯂꯣꯏ, ꯀꯃꯥꯏꯅ ꯁꯧꯍꯟꯅꯤ? ꯑꯗꯨꯗꯤ ꯇꯝꯕꯤꯅꯨ ꯌꯥꯔꯦ. ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯇꯧꯅꯤꯡꯗꯕꯗꯣ. ꯐꯥꯒꯤ ꯇꯧꯕꯅꯤꯗ. ꯉꯥꯏꯈꯣ. ꯈꯤꯇꯪ ꯄꯥꯈꯠꯅ ꯍꯥꯏꯔꯛꯄꯅꯤ. ꯅꯨꯡꯁꯤ ꯄꯥꯈꯠꯅ. ꯗꯗꯥ, ꯀꯩꯗꯧꯔꯒꯦ? ꯅꯠꯇꯦ. ꯗꯗꯥ, ꯀꯩꯅꯣ? ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ? ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯕꯨ ꯄꯥꯈꯠꯍꯟꯕ. ꯕꯦꯝ. ꯅꯨꯡꯁꯤ ꯈꯨꯝꯂꯛꯇꯦ. ꯕꯦꯝ. ꯍꯣ ꯕꯦꯝ. ꯅꯨꯡꯁꯤ ꯇꯞꯅ. ꯄꯥꯈꯠꯄ꯭ꯔꯥ? ꯄꯥꯈꯠꯇ꯭ꯔꯗꯤ. ꯗꯗꯥꯅ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯤ. ꯕꯦꯝ, ꯗꯗꯥꯁꯤ ꯅꯨꯡꯁꯤꯕ꯭ꯔꯥ? ꯅꯨꯡꯁꯤ, ꯌꯥꯝ ꯅꯨꯡꯁꯤ. ꯀꯞꯄꯤꯔꯣ? ꯅꯨꯡꯁꯤ ꯀꯞꯅꯤꯡꯕꯗꯨ ꯐꯥꯊꯖꯩ. ꯀꯞꯀꯅꯨ. ꯗꯗꯥꯅ ꯍꯤꯡꯂꯤꯉꯩꯗ ꯕꯦꯝ ꯀꯞꯄ ꯌꯥꯗꯦ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯅꯨꯡꯁꯤꯒ ꯖꯨꯡꯀꯣꯛꯀ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯅꯔꯦ. ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕ ꯃꯤ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯐꯠꯇ ꯂꯧꯁꯤꯡ ꯊꯥꯗꯕ ꯍꯧꯔꯛꯏ. ꯅꯨꯃꯤꯠꯇꯨ ꯀꯨꯏꯅ ꯄꯨꯜꯂꯨꯗ꯭ꯔꯕ ꯃꯔꯨꯞꯁꯤꯡꯗꯨ ꯄꯨꯜꯂꯝꯃꯤ. ꯖꯨꯡꯀꯣꯛ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ. ꯊꯣꯏꯔꯦꯝꯕꯅ. ꯀꯨꯏꯔꯦꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯄꯨꯟꯕꯗ ꯖꯨꯡꯀꯣꯛ ꯌꯥꯎꯗꯕ. ꯄꯥꯔꯤꯅ. ꯑꯥꯏꯒꯨꯝꯗꯅ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯁꯦ. ꯄꯥꯏꯈꯣꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ. ꯑꯗꯨ ꯀꯨꯏꯔꯔꯣꯏ ꯃꯥꯁꯨ ꯌꯥꯎꯅꯤꯡꯂꯛꯑꯅꯤ. ꯄꯥꯔꯤ ꯅꯣꯛꯇꯨꯅ. ꯑꯗꯨꯅ ꯍꯦꯟꯅ ꯄꯨꯟꯗꯕ ꯌꯥꯏ. ꯄꯥꯏꯈꯣꯝꯕꯅ. ꯀꯩꯕꯣ? ꯄꯥꯔꯤ ꯅꯣꯛꯇꯨꯅ. ꯅꯨꯄꯤꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯅꯤꯡꯗꯗꯅ. ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ. ꯖꯨꯡꯀꯣꯛ ꯅꯣꯛꯇꯨꯅ. ꯅꯣꯏꯗꯤ ꯍꯥꯟꯅ ꯇꯧꯔꯕꯅꯤꯅ ꯂꯣꯏ ꯈꯪꯉꯝꯃꯦꯅꯦ. ꯊꯣꯏꯔꯦꯝꯕꯁꯨ ꯅꯣꯛꯇꯨꯅ. ꯍꯣꯏꯅꯦ. ꯄꯥꯔꯤꯅ. ꯅꯨꯄꯤꯗꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯅꯦ. ꯊꯣꯏꯔꯦꯝꯕꯁꯨ ꯅꯣꯛꯇꯨꯅ. ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯄꯥꯏꯈꯣꯝꯕꯅ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯁꯦꯝꯍꯧꯅꯕ.
ꯑꯉꯥꯡ ꯂꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯖꯨꯡꯀꯣꯛꯅ ꯑꯗꯨꯗꯤ ꯅꯪꯒꯤꯁꯨ ꯑꯃ ꯊꯤꯔꯁꯦ, ꯆꯟꯕꯤ ꯀꯥꯎꯊꯣꯛꯈ꯭ꯔꯣ꯫ ꯊꯣꯏꯔꯦꯝꯕꯅ ꯑꯗꯨꯗꯤ ꯌꯥꯗꯦꯍꯦ꯫ ꯄꯥꯔꯤꯅ ꯃꯗꯨꯁꯨ ꯅꯨꯡꯁꯤ ꯃꯥꯜꯂꯦꯅꯦ ꯁꯛꯁꯦ꯫ ꯖꯨꯡꯀꯣꯛꯅ ꯑꯗꯨꯕꯨꯗꯤ ꯊꯥꯏꯅ ꯂꯨꯍꯣꯡ ꯅꯨꯃꯤꯠꯇ ꯌꯨ ꯇꯛꯑꯒ ꯆꯪꯉꯛꯄꯗ ꯃꯈꯥꯗ ꯇꯨꯝꯍꯜꯂꯦ ꯍꯥꯏꯗꯨꯅꯤ꯫ ꯄꯥꯔꯤꯅ ꯍꯣꯏꯅꯦ ꯑꯗꯨ ꯑꯃꯁꯨ ꯂꯩꯈꯤꯕꯅꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯆꯨꯝꯃꯤ ꯆꯨꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯅꯣꯛꯏ꯫ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕꯅꯤꯅ ꯃꯔꯨꯞꯁꯤꯡꯗꯨ ꯄꯦꯛ ꯌꯥꯝꯅ ꯄꯥꯏꯁꯤꯟꯅꯈ꯭ꯔꯤ꯫ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯗ ꯄꯦꯛꯁꯨ ꯐꯅ ꯌꯥꯝꯈ꯭ꯔꯤ꯫ ꯑꯇꯩꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ ꯏꯁꯩꯕꯨ ꯁꯛꯄꯋꯣ ꯖꯒꯣꯏꯕꯨ ꯁꯥꯕꯋꯣ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯖꯨꯡꯀꯣꯛꯇꯤ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯤꯟꯕ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯃꯥꯁꯨ ꯐꯖꯔꯕꯅꯤ꯫ ꯑꯇꯩꯗꯒꯤ ꯃꯥꯅ ꯈꯖꯤꯛ ꯁꯥꯐꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯖꯨꯡꯀꯣꯛ ꯍꯥꯏꯔꯤ ꯊꯣꯏꯒꯤ ꯂꯃꯟ ꯈꯨꯝꯃꯕꯅꯦ ꯑꯩꯅ꯫ ꯊꯣꯏꯔꯦꯝꯕꯅ ꯍꯥꯠꯀꯗꯕꯅꯦ, ꯐꯠꯇꯕ ꯃꯣꯏꯗꯤ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯒꯗꯕꯅꯦ꯫ ꯄꯥꯔꯤꯅ ꯑꯩ ꯑꯣꯏꯔꯗꯤ ꯕ꯭ꯂꯦꯗꯅ ꯂꯦꯠꯂꯒ ꯊꯨꯝ ꯆꯥꯏꯁꯤꯟꯒꯗꯕꯅꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯅꯥꯔꯦ꯫ ꯖꯨꯡꯀꯣꯛ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯂꯛꯑꯒ ꯀꯩꯅꯣ ꯅꯥꯔꯤꯕꯣ? ꯄꯥꯔꯤꯅ ꯌꯥꯔꯦ ꯍꯥꯏꯅꯦ, ꯃꯥꯏꯗꯤ ꯈꯔ ꯊꯛꯈ꯭ꯔꯗꯤ ꯃꯔꯣꯟ ꯆꯨꯔꯛꯑꯔꯣꯏ꯫ ꯖꯨꯡꯀꯣꯛ ꯅꯣꯛꯇꯨꯅ ꯑꯣ ꯏꯕꯥꯅꯤꯗꯤ ꯁꯨꯃꯥꯏꯅ ꯉꯥꯎꯔꯒ ꯊꯦꯡꯅꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯅ ꯈꯪꯗ꯭ꯔꯦ꯫ ꯊꯣꯏꯔꯦꯝꯕꯅ ꯅꯪ ꯅꯨꯡꯁꯤꯗ ꯐꯣꯟ ꯇꯧ꯫ ꯖꯨꯡꯀꯣꯛꯅ ꯌꯥꯔꯣꯏꯌꯦ, ꯃꯥ ꯁꯥꯎꯔꯛꯀꯅꯤ꯫ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ? ꯁꯥꯎꯔꯣꯏ, ꯐꯣꯟ ꯇꯧ ꯍꯥꯏꯕ꯫ ꯖꯨꯡꯀꯣꯛꯅ ꯕꯦꯝꯗꯣ, ꯑꯩꯒꯤ ꯕꯦꯝꯗꯣ, ꯑꯩꯅ ꯌꯨ ꯊꯛꯑꯗꯤ ꯃꯥ ꯀꯞꯀꯅꯤꯌꯦ꯫ ꯄꯥꯔꯤꯅ ꯇꯧꯔꯨꯅꯣ, ꯑꯩꯈꯣꯏ ꯅꯨꯄꯤꯁꯨ ꯀꯞꯄꯤꯕ, ꯃꯥꯒꯤ ꯅꯨꯄꯤ ꯀꯥꯏꯅꯅꯕ ꯇꯧꯅꯨ꯫ ꯊꯣꯏꯔꯦꯝꯕ ꯀꯞꯂꯒ ꯅꯣꯏꯅ ꯃꯤꯆꯪ ꯆꯪꯅꯔꯕ ꯅꯠꯇ꯭ꯔꯣ? ꯅꯣꯏ ꯂꯣꯏ ꯃꯥꯟꯅꯔꯕ ꯅꯠꯇ꯭ꯔꯣ? ꯖꯨꯡꯀꯣꯛ ꯊꯣꯏꯔꯦꯝꯕꯕꯨ ꯀꯣꯜꯂꯒ ꯅꯠꯇꯦꯕ, ꯀꯞꯀꯅꯣꯕ꯫ ꯄꯥꯔꯤꯁꯨ ꯄꯦꯔꯒ ꯅꯣꯏꯅ ꯀꯞꯄꯗꯤ ꯑꯩꯁꯨ ꯀꯞꯅꯤꯡꯉꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯀꯩꯅꯣ? ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯄꯨꯜꯂꯨꯗ꯭ꯔꯕ ꯃꯔꯨꯞ ꯃꯔꯤꯗꯨ ꯄꯨꯜꯂꯕ ꯃꯇꯨꯡ ꯖꯨꯡꯀꯣꯛ ꯍꯥꯏꯔꯤ ꯆꯪꯂꯛꯏ꯫ ꯁꯅꯥꯇꯣꯝꯕ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯁꯝꯕꯤꯔꯤ꯫ ꯖꯨꯡꯀꯣꯛ ꯅꯣꯛꯂꯒ ꯕꯕꯥ, ꯉꯁꯤꯗꯤ ꯈꯔ ꯊꯧꯔꯦ꯫ ꯉꯁꯤꯗꯤ ꯃꯆꯥꯗ ꯉꯥꯡꯗ꯭ꯔꯦ, ꯅꯣꯡ ꯐꯥꯗꯣꯛꯅꯤ ꯈꯟꯗꯣꯛꯑꯦ꯫ ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯀꯥꯗ ꯄꯨꯁꯤꯜꯂꯛꯑꯒ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯇꯨꯝꯍꯜꯂꯒ ꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯖꯨꯡꯀꯣꯛ ꯐꯃꯨꯡꯗ ꯇꯨꯝꯂꯤ ꯅꯨꯡꯉꯥꯏꯅ꯫ ꯑꯁꯣꯝꯗꯅ ꯅꯨꯡꯁꯤꯗꯨ ꯉꯥꯏꯔꯤ ꯃꯥꯒꯤ ꯗꯗꯥꯒꯤ ꯀꯣꯜ, ꯑꯗꯨꯕꯨ ꯇꯧꯔꯛꯄ ꯀꯧꯕ ꯂꯩꯇꯦ꯫ ꯃꯔꯨꯞꯁꯤꯡ ꯄꯨꯟꯅꯤꯗꯤ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯔꯝꯗꯕꯅꯤꯅ ꯈꯪꯗꯦ, ꯑꯗꯨꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯇꯧꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯃꯥꯅ ꯑꯣꯏꯅ ꯇꯧꯏ, ꯑꯗꯨꯕꯨ ꯄꯥꯏꯔꯛꯇꯦ꯫ ꯑꯃꯨꯛꯁꯨ ꯇꯧꯁꯤꯜꯂꯤ, ꯁꯨꯝ ꯇꯧꯕꯅ 3ꯔꯛ ꯁꯨꯕꯗ ꯄꯥꯏꯔꯛꯏ꯫ ꯅꯨꯡꯁꯤꯅ ꯗꯗꯥ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯖꯨꯡꯀꯣꯛ ꯉꯥꯎꯔꯤ ꯕꯦꯝ, ꯍꯣ ꯕꯦꯝ, ꯗꯗꯥꯒꯤ ꯊꯋꯥꯏ, ꯅꯨꯡꯁꯤꯕꯤ, ꯍꯣ ꯕꯦꯝ꯫ ꯅꯨꯡꯁꯤ ꯉꯛꯅ ꯗꯗꯥ, ꯍꯥꯎ, ꯗꯗꯥ ꯅꯪ ꯌꯨ ꯊꯛꯄ꯭ꯔꯥ? ꯊꯛꯇꯦꯗ, ꯈꯤꯇꯪ ꯉꯥꯎꯕꯩ ꯋꯥꯅꯤ꯫ ꯗꯗꯥ, ꯅꯨꯡꯁꯤ ꯍꯥꯏꯌꯣ꯫ ꯗꯗꯥ ꯌꯥꯔꯦ ꯄꯣꯊꯥꯔꯣ꯫ ꯕꯦꯝ, ꯗꯗꯥꯁꯨ ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯅꯕ ꯇꯧꯔꯁꯦ꯫ ꯑꯗꯨꯗꯤ ꯅꯨꯡꯁꯤ ꯍꯥꯏꯔꯝꯃꯣ꯫ ꯗꯗꯥ ꯉꯥꯎꯁꯤꯟꯅꯅꯨ, ꯑꯗꯨꯗꯤ ꯑꯝꯇ ꯇꯧꯔꯝꯃꯣ꯫ ꯅꯨꯡꯁꯤ ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯃꯆꯤꯟꯗꯨ ꯊꯝꯃꯤ꯫ ꯌꯥꯔꯕ? ꯌꯥꯔꯦ꯫ ꯑꯗꯨ ꯗꯗꯥ ꯄꯣꯊꯥꯔꯣꯀꯣ꯫
Good night. Good night. ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ. ꯅꯨꯡꯁꯤꯗꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯍꯥꯟꯅꯁꯨ ꯍꯥꯏꯔꯛꯇꯦ ꯃꯤꯑꯣꯠꯄ ꯍꯥꯏꯁꯤꯅꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯖꯨꯡꯀꯣꯛ ꯉꯔꯥꯡ ꯍꯦꯟꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇ꯭ꯔꯤ. ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯑꯦ. ꯁꯅꯥꯇꯣꯝꯕꯁꯨ ꯍꯧꯗꯣꯛꯂꯨꯗ꯭ꯔꯦ. ꯇꯨꯝꯖꯔꯁꯅꯨ ꯈꯜꯂꯦ. ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯍꯧꯒꯠꯂꯛꯀꯦ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ. ꯃꯀꯣꯛꯇꯨ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯃꯨꯛ ꯍꯤꯞꯄꯤ. ꯁꯨꯒꯠꯇꯨꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤ ꯑꯍꯜꯗꯨ ꯆꯪꯂꯛꯑꯝꯃꯤ. ꯊꯣꯏꯕ, ꯅꯪ ꯍꯧꯒꯠꯂꯦꯗꯅ? ꯍꯣꯏꯅꯤꯅꯦ. ꯕ꯭ꯔꯁꯇꯣ ꯇꯧꯊꯣꯛꯎꯔꯣ. ꯑꯗꯨꯒ ꯁꯤ ꯊꯛꯑꯣꯀꯣ. ꯍꯣꯏꯅꯤꯅꯦ. ꯕꯕꯥꯗꯤ ꯂꯩꯈꯤꯕ꯭ꯔꯣ? ꯉꯁꯤꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯑꯣꯏꯌꯦ. ꯖꯨꯡꯀꯣꯛ ꯃꯉꯛꯇꯨ ꯅꯣꯝꯃꯤ. ꯅꯨꯄꯤ ꯑꯍꯜꯗꯨ ꯊꯣꯛꯈꯤꯕꯒ ꯖꯨꯡꯀꯣꯛ ꯊꯨꯅꯃꯛ ꯅꯨꯡꯁꯤꯗ ꯀꯣꯜ ꯇꯧꯏ. ꯅꯨꯡꯁꯤ ꯄꯥꯏꯕ ꯀꯧꯕ ꯂꯩꯇꯦ. ꯖꯨꯡꯀꯣꯛ ꯁꯥꯎꯈ꯭ꯔꯖꯥꯠꯂ ꯍꯥꯏꯅ ꯄꯥꯈꯠꯄꯗꯤ ꯐꯥꯎꯗ꯭ꯔꯦ. ꯃꯔꯝꯗꯤ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ. ꯃꯥꯁꯨ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯋꯥꯁꯔꯨꯝ ꯆꯪꯗꯨꯅ ꯏꯔꯨ ꯂꯨꯔꯛꯑꯦ. ꯂꯣꯏꯔꯒ ꯃꯁꯝ ꯑꯆꯣꯠꯄꯗꯨ ꯇꯥꯋꯦꯜꯗꯨꯅ ꯇꯩꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ. ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯀꯣꯐꯤꯗꯨ ꯊꯛꯏ. ꯑꯃꯨꯛꯁꯨ ꯅꯨꯄꯤꯗꯨꯗ ꯀꯣꯜ ꯇꯧꯖꯩ. ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯩ, ꯄꯥꯏꯔꯛꯄ ꯀꯧꯕ ꯂꯩꯇꯦ. ꯑꯁ, ꯄꯥꯏꯔꯛꯇꯦꯅꯦ. ꯄꯨꯡꯗꯣ ꯑꯃꯨꯛ ꯌꯦꯡꯉꯤ. ꯑꯣꯏ, ꯁꯤꯗꯤ ꯊꯦꯡꯉꯦꯗ. ꯂꯣꯏꯕꯗꯤ ꯌꯥꯔꯦ. ꯇꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯍꯜ ꯑꯗꯨ ꯂꯥꯛꯇꯨꯅ, ꯊꯣꯏꯕ, ꯃꯍꯩꯕꯨꯡꯉꯣꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ, ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ. ꯍꯣꯏꯅꯤꯅꯦ, ꯆꯠꯄꯤꯔꯝꯃꯣ, ꯂꯥꯛꯆꯔꯒꯦ. ꯅꯨꯄꯤ ꯑꯍꯜꯗꯣ ꯑꯃꯨꯛ ꯊꯣꯛꯈꯤ. ꯖꯨꯡꯀꯣꯛꯁꯨ ꯃꯄꯤꯗꯣ ꯆꯦꯠꯆꯤꯜꯂꯤ. ꯂꯣꯏꯔꯒ ꯃꯥꯁꯨ ꯀꯨꯝꯊꯔꯛꯏ. ꯃꯥꯅ ꯆꯪꯂꯛꯄꯗ ꯁꯅꯥꯇꯣꯝꯕꯗꯨ ꯃꯆꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯖꯨꯡꯀꯣꯛ ꯐꯝꯊꯔꯛꯏ. ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ, ꯆꯥꯔꯣ ꯆꯥꯔꯣ. ꯖꯨꯡꯀꯣꯛ ꯇꯞꯅ, ꯅꯦꯅꯦꯁꯨ ꯆꯥꯔꯁꯦ. ꯅꯦꯅꯦꯗꯤ ꯀꯣꯟꯅ ꯆꯥꯔꯒꯦ, ꯅꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯛꯀꯦ. ꯑꯗꯨꯝ ꯑꯩꯈꯣꯏꯒ ꯆꯥꯔꯁꯤ ꯅꯦꯅꯦꯁꯨ. ꯁꯅꯥꯇꯣꯝꯕꯁꯨ ꯌꯥꯎꯁꯤꯜꯂꯛꯏ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯄꯨꯟꯅ ꯆꯥꯔꯁꯤ. ꯖꯨꯡꯀꯣꯛꯅ, ꯂꯥꯛꯑꯣ. ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ. ꯖꯨꯡꯀꯣꯛꯅ, ꯅꯦꯅꯦ, ꯍꯟꯗꯛꯇꯤ ꯃꯃꯥꯒꯤ ꯎꯁꯣꯞꯁꯦ ꯃꯥꯅ ꯄꯥꯝꯖꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯑꯣꯏꯅ ꯄꯤꯖꯊꯣꯛꯈ꯭ꯔꯁꯦ. ꯃꯗꯨꯅ ꯃꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯕ ꯁꯛꯈ꯭ꯔꯁꯅꯨ. ꯁꯅꯥꯇꯣꯝꯕ ꯇꯞꯅ ꯃꯆꯥꯗ ꯌꯦꯡꯂꯛꯏ. ꯖꯨꯡꯀꯣꯛ ꯇꯞꯅ, ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯦ ꯈꯔꯁꯨ ꯍꯣꯡꯂꯁꯦ. ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯈꯣꯏꯗ ꯄꯤꯖꯕꯗꯨꯅ ꯍꯦꯟꯅ ꯃꯍꯩ ꯆꯥꯎꯅꯤ. ꯁꯅꯥꯇꯣꯝꯕ ꯃꯆꯥꯗ ꯌꯦꯡꯂꯛꯏ. ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯖꯨꯡꯀꯣꯛꯁꯤ ꯌꯥꯝ ꯆꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯄꯥꯝꯖꯕꯅꯤ. ꯖꯨꯡꯀꯣꯛꯀꯤ ꯃꯃꯥꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯝꯕ ꯅꯨꯄꯤꯅꯤ. ꯁꯅꯥꯇꯣꯝꯕꯅ ꯑꯆꯧ ꯑꯔꯝ ꯀꯥꯕ ꯃꯤꯁꯛꯅꯤ. ꯁꯅꯥꯇꯣꯝꯕ ꯋꯥ ꯉꯥꯡꯂꯛꯇꯦ. ꯖꯨꯡꯀꯣꯛ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯕꯕꯥ, ꯅꯆꯥꯅ ꯍꯥꯏꯖꯔꯤꯕꯁꯦ ꯄꯥꯝꯕꯤꯗꯕ꯭ꯔꯥ? ꯁꯅꯥꯇꯣꯝꯕꯅ, ꯊꯣꯏꯕ, ꯏꯄꯥ ꯉꯁꯤꯗꯤ ꯃꯥꯏꯊꯤꯔꯦ. ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯗꯨꯅ ꯄꯨꯟꯁꯤꯕꯨ ꯃꯃꯜ ꯂꯩꯍꯟꯗ ꯂꯩꯔꯨꯕ ꯄꯨꯟꯁꯤꯁꯦ ꯌꯥꯔꯝꯗ꯭ꯔꯦ. ꯏꯄꯥ ꯉꯁꯤꯗꯤ ꯈꯪꯂꯦ, ꯑꯆꯝꯕ, ꯀꯔꯤꯁꯨ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟꯕ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯅ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯉꯦ ꯍꯥꯏꯕ. ꯏꯄꯥ, ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ. ꯖꯨꯡꯀꯣꯛ ꯍꯔꯥꯎꯅ ꯃꯄꯥꯕꯨ ꯌꯦꯡꯖꯩ. ꯅꯨꯡꯁꯤ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ, ꯋꯥꯔꯧꯕ ꯍꯦꯟꯃꯟꯈꯤꯕꯅ ꯍꯔꯥꯎꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ. ꯖꯨꯡꯀꯣꯛ ꯇꯞꯅ, ꯅꯦꯅꯦ, ꯅꯦꯅꯦꯒꯤꯁꯨ ꯑꯄꯥꯝꯕ ꯍꯥꯏꯌꯣ. ꯌꯨꯝꯁꯤꯗ ꯅꯦꯅꯦꯒꯤꯁꯨ ꯃꯐꯝ ꯂꯩꯌꯦ. ꯅꯦꯅꯦꯒꯤꯁꯨ ꯌꯨꯝꯅꯦ. ꯊꯣꯏꯕ, ꯅꯦꯅꯦꯅ ꯑꯁꯨꯛ ꯁꯥꯡꯅ ꯂꯩꯔꯛꯄꯁꯤꯗ ꯑꯩ ꯈꯪꯕ ꯉꯝꯃꯤ. ꯏꯆꯥꯗꯤ ꯋꯥꯈꯜ ꯂꯩꯕꯤꯅꯤ. ꯏꯆꯥꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯒꯅꯤ ꯍꯥꯏꯕ. ꯅꯦꯅꯦ. ꯑꯁꯨꯝꯅ ꯆꯥꯛꯁꯨ ꯆꯥꯕ ꯂꯣꯏꯔꯛꯑꯦ.
Jungkook ngasidi masado kaya hainingde aduna thabak amata chatthokhandre Sanatombana. Jungkook ngasai nonganbadagi call tawba lepte adubu paiba kawba leite. Sumsumdagi pakhatpa haurai. Kaidawa yasano? Aiba hauji kari tawsige? Khanba yaba khalaga call amuk tawi. Handakti achauba khonjelda. Hero. Jungkook na nungsi kaidile. Nungsibu aina senabra. Fagi nate yam thuna paupiro. Thoidembana kari amuk tawre habano. Jungkook na kothaba yaba matam nati. Iba nang na ingonda call tawrapasima lan hekta oirami. Nangi call paidawga talabane ai. Aina haise asengbane bemda phone pairakti adu kaidawa yauragena amta hangbiro haiba. Thoiremba sauna natuna phone pairaktabagi ore nangna ingonda lan tawise. Bye. Aidu isase kainom tawre aduna lakpa ngamdaw mandre. Yaragadi nangamta fatchapirusuba. Farise ai hangbirurage. Jungkook harauna thanks. Amta thengilakino. Asumna Thoiremba nungsi hoida lai. Thabana Thoiremba Itema kidaramino. Ingkholse napi na yadrena napi se forambani. Thoiremba changduna napi foiba yaubi. Yarene yaura anu. Nate nangbu kay lege chumna sum lakpro. Shum lakta kuirena lakpanida. O kharasu laune lakmande harini. Oh, sidagidi toina laanida. Hoi hoi. Thoiremba tapna. Itema adu bemdi ude kaidi chakhige. Lehi thinba chakhibane langsu lawrakani harambane. O thaba noktuna Jungkook na tharira. Oh, mane. Aishu maleba. Amaromdana Jungkook leifam khanglamde. Thoirembasu mayumda halaaga pau pumba tamduna khanghalli. Haujiktada Jungkook sorsang hondorai. Asumna nungdawaram yuksilai. Adubu haujik pauba mawa mapau amata tadi. Nupa oiba madi leifam khangde. Thoirembada hangluni chumna kumbirakte natudu yamna nungsikhraboire haidun hekta laknarai. Jungkook ki phone da call ama lai. Unknown number ni. Jungkook paidre amuksu tawrai. Hanjin hanjin tawrakpaduda Jungkook karino khanna phone du paikhatli. Nupa amana Hi. Jungkook ngakna Kana Nupadu usitana Aigi khonjal se kaubiraba. Jungkook laksinaba hotnai. Nang kanano? Kauraba nangba? Jungkook singnana Nang kanano? Yam thunaro natradi apaboiroi. Kaka Jungkook sauna Hey, nang aingonda kaidawa call tawrapano? Nupaduna khanglaba. Jungkook karimnana ai nang masu khangbagi khanaba leite. Oh, adudi yamlemna pithorakpaga manarene. Jungkook ngakna Kana Nungsi Nang kanan ha? Nang kanan habane? Nupadu noktuna Thoiba haina mingama takraba nangi puchida. Jungkook sauna Nangna leise kaiduna? Hero natra thirodana. Adu haramnaga thamki.